Amazing Bible Prophecy Minister na tam oksari kuna secret rapture antichrist amasung sei taret onaibagi maramda nainajaragli aduna ngasi su rapture gi maramda koi nainasi maroina rapture asi lali haina utpa aseng wafam mapan 9 facts that disprove the secret rapture haidiba topic asigi maramda koi nainasi aduga mathangi haptadana antichrist ki maramda mu koi khara nainasi masiju series ani ohum chathagani chinausa aduna yaragadi sermon ase seren naina mathak manai nauna yengbiu kaigumba ahamba mamangi rapture gi do yengbida batardi madu hana yengbiraga masiji amu yengbiu ena mayamda appeal tawjari ahanbada koi Prabhu Jisu Kristo ngonda ipa isong ngonda koi प्रार्थना तौजे सरगदा लैबे इपा याम थागसरे अखोइना secret rapture प्रभु ना लोना लाखपा असि लाली हाइना प्रमाण पीबा असुंब वाफम मापन गे मरमदा अखोइ नैनागदौरि मसदा नाके थवाय संगबदुना लोइना बिउ nga मुखुदि मुनाकी अनिंबगी मतुंगिना लोइना बिउ तारि बिसिन औसिंदा सुनाके थवायना संबिदुना असुंब से फदना खंगमंगा मन बिउ लोक्सन मंगा मन बिउ प्रभु यीशु ख्रिस्ट की मिन खुलमजरी आमेन अखोइना फैक्ट नंबर 1 प्रभु यीशु ख्रिस्ट ना लाखपसे अखोइना उबा ngamgani हाइब अदु ममांगी सेरिजा यंगबिउ प्रभु ना लोना लाखपा लैते लोना लाखपा हाइबसि अखोइना खंगौदना हाइदि अखोइना थौसादबा मिकुपदा लाखपनि हाइबदिगी मरमदा ममांगदा फजना नैनाख्रे ngasiना प्रभु यीशु ख्रिस्ट ना लाखपसे अखोइगी मिन्ना उगनी हाइबसनेबा पाकोन चरपसिंगी थबक मसिगी 1 गी 9 to 11 दा अखोइ पामिनसे मसिदा असुमना हाइसे महाना वारम सिंगसे हाइरमलगा मखोइदि येंगदुना लैंगिदा महापु मथलोमदा पुखतखि अदुगा लैसिना महापु मखोइगी मियेंदगी खंजनखि अदुगा महाना असुमना काखलिंगिदा मखोइना अत्यादा मन्ना येंगदुना लैखि अदुगा येंगौ फिंगौ सेपनि पानिना मखोइगी मनाकता लमि अदुगा मखोइना हाइखि गालिलगी मिसा नखोइना अत्यादा येंगदुना करिगी लेप्तुना लैबगे नखोइदगी अत्यादा पुखतखिबा जिसु असिमा नखोइना महापु सरगदा चटफा उखिबा अदुगुमना महा अमुक हलखनी हैने मरोइना अरोइबगिसे हाइदि सेबोक्सिंग मयाम लेरे सेबोक्सिंग ममांदा प्रभु यीशु ख्रिस्ट जे सुम अत्यारोमदा सुम काखलगा चटखिबा उयेबा अदुगा चामानना प्रभु यीशु ख्रिस्ट ना लाखपजेसु अत्या मथक्तगी पृथ्वी रोमदा सुम कुमदरपदो अखोइना उगनी हैने माना काखतखिबा सि हिंकलगा काखतखिबा अदुमाइना लाखपा मतमदसु अदुगा चामानना मु कुमथरकनी हैबसे मसिनेबा मसिदा अरोनबा करिसु लैते अदुगा मैथ्यू 24 गी 27 दा मरमदि नोंपोक्तेगी नोंथांग कुमलकपदा नोंचुअमदा nganbagumna मीगी मसानुपा अदुना लाखपच असुनो एगनी मसिना ताकुदि प्रभु अखोइना नोंखाको मतमदा नोंपोक्तेगी खापचना नोंचुक्ता ngáले अदुमाइ तौदना प्रभु यीशु ख्रिस्टना लाखो मतमदा नोंपोक्तेगी नोंचु फावबा माइगी मंगाना पेक थनगने हैबे अदुना असमाइ तौदना माइकी मंगाना से प्रभु यीशु ख्रिस्टना लाखपकी मंगाना से अखोइना उबा फंगनी मसिना फैक्ट नंबर 1 निको सिनाउसा अदुगा फैक्ट नंबर 2 असुंबा वाफम सिदा येंगसे पृथ्वीदा लेरिबा ट्राइब कया मरुमना यीशु ख्रिस्टना लाखपा उगनी है मैथ्यू 24 की 30 दा मतम मदुदे अत्यादा मी मसा निपा अदुगी खुदम उगनी अदुगा मालेमगी जाति पुनमंगना तेंथाना ओइगनी मीगे मसा निपा अदुना पांगल अमसुंग अचौबा मतिक मंगानगु लोइनना अत्यागी लैसिन दे लेंगपा मखोइना उगनी हादे पृथ्वीदा लेरिबा जाति क्यामरम हाइदि ट्राइब क्यामरम सलाइ क्यामरम पृथ्वीदा ले तोंगा तोंगा सलाइ सिंगसिना प्रभु यीशु ख्रिस्टना मतिक मंगानगु लोइनना अत्यादा लाखपदो उगनी हैबने हाइदि पृथ्वीदा लेरिबा मसी जात अयामबना उगनी हैबसे मसिना फैक्ट नंबर 2 नि अदुगा फैक्ट नंबर 3 दा मिपुंग खुदिंगमना महापु उगनी मित खुदिंगमना माबु उगनी हैमे सिदा मित खुदिंगमादि हिंदुना लैबा मित खुदिंगमुदिको मसी फोंदोकपिबो 1 गी तारेता येंगु महाना लैचिनगु लोइना लंगलेदि मित खुदिंगना महापु उगनी अमसु महापु ताना थिनखिबसिंग फावबनसु महापु उगनी अदुगा महाकी मरमना जा मालेंगी जाति पुनमना तेंगाना ओइगनी होय अदुम ओइगनी हैमे मसिदाइदा मित खुदिंगना ओइगनी हैमे महापु ताना थिला हातकिबा मिसिंग अदो हिंकलनगनी अदुगा
मखोइनसु प्रभु यीशु ख्रिस्ट बु हनगनेब प्रभु यीशु ख्रिस्ट दे चुम्मे हाब खंगाइगिदम अदुना मित खुदिंगमा ने थवाइ पामबदा लैदिबा मित खुदिंगमा से मरुइन ताइबुंगमी हाइदिबा खुदिंगमा हिंदुना लाइब खुदिंगमा प्रभु यीशु ख्रिस्ट ना लापसे उगनी बसिना फैक्ट नंबर 3 ने फैक्ट नंबर 4 दा पेरेसिंगा अमसुंग औबु खोंजिंग लोइना ना लाकनी खोइना ममांगदा फर्स्ट थेसलोनियन 4 की त्रातु त्राते पाखरे मदु आई अमोहना पाजररोय अदुना टेक्स्ट सुमना हाजिरमने फर्स्ट कोरिंथियन 15 की 52 दा है ngahakdangda mikup amada akon peresinga khongba matamda maramdi peresinga khongani asiba singbu mangba yadaba oine hingatkani aduga aikhoibu hongdokpigani hai basida hai jekenode peresinga prabhuna lakpa matamda peresinga khongani peresinga khongbde tumina lakadra natti adu kana misina secret apsa takpi misina amada lora lakani adu kona sumaina nin khongduna lakpajide amuk akoina antichrist ki matungda masi kona antichrist hatpa matamda lakani general coming ana duma haiba sinausa bible da leite lona hana lakpa aduga kona muk general coming ana haba leite hujik prabhu akoina ngaire bse hujik lakadru je prabhu yesu krisna hujik laijina loire sinausa akoi masi kaubiginu aduga fact number 5 kristana san khudimaka lakane hai dharma chenba khudimaka sida dharma chenba singa se masi kana guma lana hanbasu yai adubu lana haningai lite ai hajarake masida ko koina first session 3 gi 13 da ju ade masi gi last pa da ai manipur gi text idre ai matam lai gi dabana maram modene isna waro giro prabhu ji sukrishna ma ki san haidi dharma chenba khudimaka loina na lakane hai Jude 1 gi 14 Adamdagi miron taret suba hanongna de inokna mising asigi maramda wataktukna yengu ibungona mahaki asengba mi lising galoina lenglagli hai ko sida man indistana 10,000 service anami ade lakha ga market sen lakha ga loina duna lakli hamni kana misna hai aduna masi lakha ga loina na lakuje kendo sakra repsa da pugiba mising adu galoina na lakpani hai haina adumaina moina haibe ko leite nausa amutang prabhuna lakpa isina luare masida ekoi hana sikhiba mo na thajaraga sigidobu mi singju hingakani first and 4 gi 16 17 da ada hingani aduga hingduna leiba mi singju makhoiju prabhu ko loina atyada makoi pulap kanbi gida mi singdo atyada pulap pura sakra adu halaga mo koi kanbi ba haiba ma leite masi hujik lakado bisina loirabani habisne aduga sideda dharma chemba mi khudimaka prabhuna lai habje koina kana sina habi matana masida dharma chemba habse kana no ko yengse Matthew 16:27 maramdi mi gi masane patana mahak mapa gi matik manganda mahaki dusinga loina na lenglakani aduga mahak na mi khudingda mana thokiba thabaki matungina pigini hai ko sida mahaki dutsinga haimi ko asida koina sen haidi dharma chemba mi sing haidi to kanano haidi saga dutsingne aduga ikoina huji khanbe hoi mokoi gi marakta nuye kharadi yarakpa yai maramdi koina prabhuna huji sagada hingduna laiba koina phongdok piba laikte yengadi ahan kunmari laiba mokoi je yarakpa yai ba adu mokoi je yarakpa yai adu ba yamna mahaki dharma chemba singa haidi lak haido mi lak nate mi kunmari khakta huji sagada laibu ui phongdok piba laikta makoise Enoch aduga Moses Elijah aduga atai amadi khangde prabhu yisukina ani suba hingkatpa matamda sibadagi ani suba hingkatpa matamda mongpham kyamam hangtoga mi kyamam hingkalengiba makoi duneba aduna sida laiba mayamji kenoi makoi khara du yorokani aduga sagadu singani habse koina kawum cheba fact number 6 da prabhu yisukisna ani suba lakpa matamda aikoi gi hakchang je onthokani hani First Corinthians 15 gi 51 degi na 54 masina koina pabiro ai manipur dai pajargi english tadi pajaroroge yengu aina na khoida athupa wa haidi ekoi puna maktum loi adubo ekoi puna makpu onthopigani ngahaktangda mikup amada akonba peresinga khongba matamda maramdi peresinga khongani asiba singbu mangba yadabu oina hingatkani aduga ekoibu hongdokpigani chen samni ko we shall be change and English tana maramdi mangba yaba asina
ꯃꯥꯡꯕ ꯌꯥꯗꯕ ꯁꯦꯠꯄ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡꯗ ꯁꯤꯕ ꯅꯥꯏꯗꯕ ꯁꯦꯠꯀꯅꯤ ꯍꯥꯏꯕꯅꯤ ꯁꯤꯕ ꯌꯥꯕ ꯑꯁꯤꯅ ꯁꯤꯕ ꯌꯥꯗꯕ ꯁꯦꯠꯄ ꯇꯥꯏ ꯍꯥꯏꯗꯤ ꯑꯁꯨꯝꯅ ꯃꯥꯡꯕ ꯌꯥꯕ ꯑꯁꯤꯅ ꯃꯥꯡꯕ ꯌꯥꯗꯕ ꯁꯦꯠꯂꯕ ꯑꯗꯨꯒ ꯁꯤꯕ ꯅꯥꯏꯕ ꯑꯁꯤꯅ ꯁꯤꯕ ꯅꯥꯏꯗꯕ ꯁꯦꯠꯂꯕꯗ ꯏꯈ꯭ꯔꯕ ꯋꯥꯁꯤꯡꯗꯨ ꯊꯨꯡꯂꯒꯅꯤ ꯉꯝꯕꯗ ꯑꯁꯤꯕꯕꯨ ꯌꯣꯠꯁꯤꯜꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯕ ꯅꯥꯏꯗꯕ ꯍꯛꯆꯥꯡ ꯑꯣꯟꯊꯣꯛꯄꯤꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯑꯣꯟꯊꯣꯛꯄꯤꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯣꯡ ꯏ ꯇꯣꯡ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯁꯔꯒ ꯆꯠꯂꯣꯏ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯣꯡꯊꯣꯛꯄꯤꯒꯅꯦꯕ ꯁꯤꯕ ꯅꯥꯏꯗꯕ ꯍꯛꯆꯥꯡ ꯃꯁꯤ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯅꯁꯨ ꯄ꯭ꯔꯚꯨꯅ ꯂꯣꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯁꯨ ꯇꯥꯛꯆꯔꯕꯅꯦꯕ ꯑꯗꯨꯒ ꯐꯦꯛ ꯅꯝꯕꯔ 7ꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒꯤ ꯃꯉꯥꯜꯅ ꯐꯠꯇꯕ ꯃꯤ ꯍꯤꯡꯗꯨꯅ ꯂꯩꯕ ꯐꯠꯇꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯦꯕ 2 ꯊꯦꯁꯁꯂꯣꯅꯤꯀꯦ 2:1ꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯥꯖꯩꯀꯣ 1ꯒꯤ 7 to 9 ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯖꯤꯁꯨꯕꯨ ꯁꯔꯒꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯁꯔꯒꯣꯠꯇꯁꯤꯡꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯄꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯅꯪꯂꯤꯕ ꯅꯈꯣꯏꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯄꯣꯊꯥꯕ ꯄꯤꯕꯤꯕ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯩꯒꯤ ꯃꯩꯔꯤ ꯃꯔꯛꯇ ꯂꯦꯡꯂꯛꯇꯨꯅ ꯍꯥꯏꯕꯅꯤ ꯃꯩꯒꯤ ꯃꯩꯔꯤ ꯃꯔꯛꯇ ꯂꯦꯡꯂꯛꯇꯨꯅ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯀꯟꯕ ꯋꯥꯄꯥꯎ ꯏꯟꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗ ꯙꯔꯃ ꯆꯦꯟꯕ ꯊꯕꯛꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯂꯃꯟ ꯈꯨꯝꯕꯅꯦ ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ ꯃꯍꯥꯛꯀꯤ ꯃꯩꯔꯤꯅꯀꯣ ꯏꯪꯂꯤꯁꯇꯗꯤ ꯏꯟ ꯐ꯭ꯂꯦꯃꯤꯡ ꯐꯥꯏꯔ ꯇꯦꯀꯤꯡ ꯚꯦꯟꯖꯦꯟꯁ ꯑꯣꯟ ꯗꯦꯝ ꯗꯦ ꯅꯣꯟ ꯒꯣꯗ ꯏꯁꯣꯔꯕꯨ ꯈꯪꯗꯕ ꯃꯤꯁꯤꯡ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯏꯟꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯆꯥꯛꯄ ꯃꯩꯔꯤ ꯑꯗꯨꯅꯀꯣ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯩꯅ ꯆꯥꯛꯑꯒ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯂꯥꯁ ꯌꯦꯡꯁꯤꯀꯣ ꯃꯈꯣꯏꯒꯤ ꯆꯩꯔꯥꯛꯇꯤ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗꯒꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯡꯒꯟꯒꯤ ꯃꯇꯦꯡ ꯃꯉꯥꯟꯗꯒꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯥꯡ ꯇꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏ ꯁꯤꯗꯗꯤ ꯏꯪꯂꯤꯁꯇꯅ ꯑꯃꯨꯛ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯂꯦ ꯁꯤꯗꯀꯣ and then shall that wicked be revealed whom the Lord will consume with the spirit of his mouth and shall destroy with the brightness of his coming and mana lakpagi arangba mangan matik mangan aduna prabhuji ishorje achakpo maini the Lord is our consuming fire habje aduna hairiba maki mangan asina fattaba mi makhaido chakthokkaneba aduga sagada chakataba mi makhaiduna manganduna chakpa ngamdana ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯍꯦꯛ ꯀꯨꯞꯄꯗ ꯃꯤꯠꯀꯨꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡꯁꯤꯅ ꯁꯤꯕ ꯅꯥꯏꯗꯕ ꯍꯛꯆꯥꯡ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯅꯦꯕ ꯃꯉꯥꯟꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛꯄ ꯉꯝꯃꯔꯣꯏꯕ ꯐꯦꯛ ꯅꯝꯕꯔ 8 ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯂꯣꯠꯀꯅꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯃꯤꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯎꯔꯣꯏꯕ ꯑꯗꯨꯒꯤ ꯃꯇꯝ ꯃꯣꯏꯅ ꯆꯤꯡꯖꯥꯎ ꯃꯔꯛꯇ ꯂꯣꯠꯀꯅꯤ ꯍꯥꯏ ꯅꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯕ 3:13 13 ꯄꯥꯕꯤꯌꯨ ꯃꯁꯤꯗ ꯅꯈꯣꯏ ꯄꯥꯕꯤꯌꯨꯀꯣ ꯑꯁꯤꯗ ꯍꯥꯏ ꯑꯇꯤꯌꯥꯁꯨ ꯂꯩꯔꯤ ꯃꯈꯣꯡ ꯀꯣꯟꯁꯤꯟ ꯄꯨꯊꯣꯛꯈ꯭ꯔꯦ ꯆꯤꯡꯖꯥꯎ ꯑꯃꯁꯨꯡ ꯏꯊꯠ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗꯅꯤꯀꯣ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯅꯤꯡꯊꯧꯁꯦ ꯑꯆꯧꯕ ꯃꯤꯁꯤꯡ ꯑꯈꯨꯝꯕ ꯃꯤꯁꯤꯡ ꯂꯥꯟꯃꯤ ꯃꯀꯣꯛꯁꯤꯡ ꯃꯇꯤꯛ ꯂꯩꯕ ꯃꯤꯁꯤꯡ ꯃꯤꯅꯥꯏ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯅꯤꯡꯇꯝꯕ ꯈꯨꯗꯤꯡꯅ ꯁꯨꯔꯨꯡꯗ ꯑꯃꯁꯨꯡ ꯆꯤꯡꯖꯥꯎꯒꯤ ꯅꯨꯡ ꯃꯔꯛꯇ ꯂꯣꯠꯂꯦ ꯑꯗꯨꯒ ꯆꯤꯡꯖꯥꯎꯁꯤꯡꯗ ꯑꯃꯁꯨꯡ ꯅꯨꯡꯁꯤꯡꯗ ꯃꯈꯣꯏꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯟꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯐꯝꯕꯥꯜꯗꯒꯤ ꯃꯊꯛ ꯊꯣꯡꯂꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯒꯤ ꯑꯃꯁꯨꯡ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯣꯠꯄꯤꯌꯨ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯄ꯭ꯔꯚꯨꯒꯤ ꯂꯥꯛꯄꯒꯤ ꯃꯉꯥꯟꯗꯨ ꯎꯅꯤꯡꯗꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡ ꯃꯔꯛ ꯅꯨꯡꯖꯥꯎ ꯃꯔꯛ ꯁꯨꯔꯨꯡ ꯃꯔꯛꯇ ꯆꯦꯜꯂꯒ ꯂꯣꯠꯀꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯚꯔꯁ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯁꯦꯀ꯭ꯔꯦꯆꯔꯒꯤꯅ ꯇꯥꯛꯄꯤꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯇꯥꯛꯄꯤꯗꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯅ ꯁꯦꯀ꯭ꯔꯦꯆꯔ ꯂꯩꯇꯦ ꯃꯁꯤ ꯑꯔꯣꯏꯕ ꯐꯦꯛ ꯃꯥꯄꯟꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯁꯤꯗ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯦꯍꯣꯚꯥꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯉꯝꯈꯩ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯉꯝꯈꯩ ꯑꯃ ꯐꯥꯎꯕ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯃꯥꯂꯦꯝꯒꯤ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯠꯀꯅꯦꯕ ꯑꯔꯣꯏꯕ ꯑꯃꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯍꯥꯏꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯃꯔꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤꯗꯃꯛ ꯇꯦꯡꯊꯥꯔꯣꯏ ꯈꯣꯝꯁꯨ ꯈꯣꯝꯖꯤꯜꯂꯣꯏ ꯐꯨꯝꯁꯨ ꯐꯨꯝꯂꯣꯏ ꯍꯥꯏꯕꯅꯤ ꯃꯈꯣꯏꯗꯤ ꯂꯩꯃꯥꯏ ꯃꯊꯛꯇ ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯊꯥꯏꯅ ꯃꯃꯥꯡꯗ ꯐꯨꯝꯕꯤꯅꯕ ꯂꯩꯇꯅ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗꯤ ꯃꯥꯒꯤ ꯃꯉꯥꯜꯅ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯆꯥꯛꯊꯦꯛꯈ꯭ꯔꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯦꯛ ꯑꯆꯨꯝꯕ ꯋꯥꯐꯝ ꯃꯥꯄꯟ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯁꯦ ꯂꯣꯟꯅ ꯂꯥꯛꯑꯣꯏ ꯃꯤ ꯃꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯖꯥꯠ ꯈꯨꯗꯤꯡꯃꯛꯅ ꯎꯒꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯁꯦꯀ꯭ꯔꯦꯠ ꯑꯦꯞꯁꯇ ꯊꯥꯖꯕ ꯃꯤꯁꯤꯡꯁꯦ ꯅꯝꯊꯥꯛ ꯇꯧꯔꯕꯅꯤ
ꯑꯩꯈꯣꯏ ꯂꯣꯟꯅ ꯄꯨꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏ ꯄꯨꯈꯤꯕꯗ ꯌꯥꯎꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯤ ꯑꯃꯨꯛ ꯆꯥꯟꯁ ꯂꯩꯔꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕꯅ ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯑꯆꯧꯕ ꯅꯝꯊꯥꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯝꯊꯥꯛꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯁꯤꯅ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟꯅꯆꯤꯡꯕ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯁꯃꯣ ꯑꯁꯤꯅ ꯕꯣꯔ ꯇꯥꯔꯤꯕ ꯃꯤ ꯇꯥꯔꯒ ꯕꯣꯔ ꯐꯪꯉꯦꯅ ꯈꯜꯂꯒꯗꯤ ꯑꯃꯦꯟ ꯑꯅ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨꯅ ꯂꯣꯟꯅ ꯂꯥꯛꯄ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯂꯥꯜꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯃꯥꯄꯟ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯒꯤꯗꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤꯗ ꯊꯧꯔꯥꯡ ꯇꯧꯗꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯃꯥꯡꯂꯕꯅꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯊꯤꯑꯣꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ